Pau Muhammad Abdul Halim Mihata Chenaba Singh Lengak Nangasi Fauba Paba Ngamdabagi Mayokta Jesina Tha Sigi Taramathoidagi Imphal Ukru Lambi Paringda Pung Kunmarigi Ban Kaukre Amadi Myanmar Magway Region gi Chief Minister na luchingba team na Sky Hospital yengbada apenba pokre ana layengda ahenba mityeng pangna ba haizaramle Kurumjari Times of Manipur News miyeng tabiriba pumnangpu Elizabeth na taramnokjari hauzik miyamda pau sandokna pizari tha asigi tareta anti-drug Joint Committee Kumido Kairangi Volunteer Singna Drug Chaba Amadi Yon Baga Mari Lainana Faraga Warek Watembada Laikhidraba Kairang Kumido Mamang Lekaidigi Muhammad Abdul Halim Misigi Mayokta Semkiba JC against the brutal killing of Muhammad Abdul Halimna Sarkar Nangasi Fauba Mihatpa Faba Ngamdabagi Imphal Ukrul Amadi Imphal Pangai Lambida Tha asigi Taramathoigi ayuk pung mari dagi mathangi numitki ayuk pung mari fauba pung kunmari ki ban kaukhrei wafam asi ngasi mihat adudbu yaningdaba fongdoktuna Imphal East ki Khurai Haikru makhongda chathakiba wakat mifamda JSC ki convener Muhammad Yunus Ahmad na fongdokhibani wakat mifam aduda anti-drug committee paisa tanba geng khutpuni haina iba banner sing sizinakhi mahakna makhatana JSC na kauriba ban asigi mayokta kanagumada thabak tawraklabadi maduda thorakpa afafataki daita pumnamak masa-masana pugadabani haiki Imphal da thunglakhiba Myanmar gi Chief Minister na luchingkhiba team na ngasi Imphal gi tongan ba mafam singda chatuna yengsinkhre maru oina team aduna Imphal gi Rims Rota leiba Sky Hospital da chatuna yengsinkhi Team aduna Sky Hospital da leiriba matamga chunaraba anauba makhalgi kusukhulai sing amadi hospital asina lauriba thodang singbu ubada apenba pokhi Sky Hospital gi oiramliba saktam adubu hakthengnana ukhiba Myanmar gi Chief Minister na yumthangnariba India amadi Myanmar ani gi marakta haksen gi oiba mateng pangnabada Manipur lengakna ahenba mateng pibiyu haiba yauna wafam kaya fongdokhi For cardiac surgery treatments here. According to my experience, the operation theatre is well equipped with modern facility, very reliable. The doctor himself very reliable. I have to tell patients in my country how the Sky Hospital and many medical science are very effective for the Burmese patients. Okay? Honorable Chief Minister has also emphasized that Sky Hospital doesn't need publicity or advertisement in Myanmar. Because the amount, the quality of care the Sky Hospital is providing, that itself will attract patients from Myanmar. And in terms of cost wise, as part the standard of care, the cost is cheaper than less than half of the charges in other countries. Oh yes, of course. And I have also spoken to the Honorable Chief Minister and also the visiting dignitaries that I have not been to Myanmar. I have not been to Myanmar for publicity and advertisement. I have been concentrating on finding the problem of the heart problem of the people living in Manipur and a northeastern part of India first. So now when patients from other neighboring countries, I am not ignoring them, but I will definitely accept them. I will definitely treat them at par with what I am doing for the people of northeastern part of India. Sky Hospital gi Thauburel oriba Sam Kesorna Myanmar gi team adubu harau tayamna opagaloinana hospital asigi maikaidagi yumlo nariba Myanmar gi damak anganba thakta mateng pangani haiki Animation gi ihawasida inkhalakliba nahasingbu masa-masagi lotuna leriba art ki haisingba sing asi miyamangda uthoknabagi fida ama cosplay convention asina piribani amadi lamdam asigi natki chana kanglon amadi nahasingbu lana lamjingnaba pangthokpa nate haina Team 3 Manipur gi member Sadananda Maisnam na ngarang Imphal West Lamboi Khongnangkhong Team 3 na senduna pangthokiba cosplay convention da phongdokhi
Panba yai cosplay asi haukiba chahida Japan lamdagi hauраktuna ngasidi Asia amadi Western lamdam singda paksana naha singna pamnarakpagi chauna mami tarakli. Convention adu da saruk yakiba Team 3 Manipur gi member Sadananda Maisnamna Makata na hai animation bu nungsiba naha singna masa gi pamjaba cartoon amadi superhero singi character adu manaba masa na color fabric dress design na chingba kaya sem saduna hai singba uthok chari bani naha singasi masa gi character fantasy amamam loina leizaba ngaktani hairiba character adu gumna manaba honazaba haibasi ngasi malem gi animation gi ihau asida pak chauna tinba ngamlagani haibagi achoba thazaba thamjai haiki pangthokiba cosplay convention adu da saruk yakiba cosplayer singi maikai dagi su masa gi oiba nungi oiba warol kya phungduk narakhi koi ahum su bane bako 2017 dagi tawjarakpane aduga aigi khoi gi team sina sigi main objective se si mapan gi culture ekta ma tamu bai wadi natte akhoina mingonda akhoi leiriba angang youth myam singse sida crafting gi akhoi semba saba moina pamjaba character gi dress se moina tv de yenga semdoi hona jarai neba sigi capability je si unveil tobne hai tare akhoi unfold tobne ga type ta ko moida khudong chabam khak pi bane ba ado reidi mioi bamna mana pamjaba role model le khoi kayum matam da khoi je lambi daga superman pa me har se je lambi daga sahar chapadi adu bu dream come true makhalam ne ba mioi bagi satisfaction amma ju phange ko khoi maru oi badi youth empowerment makhalam ne adi youth chances bi bane talent han kum bane aina sajariba character na mirku hasune walgi mapam kudimakta akogi anime wall se kan chakholei masigi maramdi aikogi film hoina direct utpangam deba kaya ma central idea kaya ma fummaga kwa hariba sida akoi uthoi ba mi society is the fagana ba awareness kaya ma asoiba kaya ma utpadasu asigumba ba animation asina yamna sauna mateng pangi haiba se ai thamjage aduga aina sariba character oina ni sabade na dress kimono Japanese kinesi se aina sum haini Japanese ki nupi myam da sum inspired over ko aina pamjaba ngaujaba adugi si dress aina choose toraga cosplay se da yaw bane Manipur sign channel se kaino da si environment se khar wai Manipur ji go chapam leite tom leite ai yo especially go kari kita kano do ngau do si tena nu ai aduga ai arts moving kano go context stuff go si se go out da gumba de Bombay de Delhi bapom chalaga perform toraga amai toraga sum hingba hai tare hai riba convention asina akhogi Manipur da leiriba animation world jida pamjaba amadi saruk yaningba akhoi inkhalaib naha sing asigi achouba fida ama fanglibani moigi leijariba manungi hidden talent sing adi puthoknaba amadi malemgi mapan thongda miyam mamangda puthoktuna mai magi haising base uthoknabagi aduma tanja platform achouba ama piribani haina akhogi transstream gi makai dagi phongdolakli camera person teleskalona na problem jariba bisorje Times of Manipur lamboi khongnang khong Imphal West Sekmai Kendra dagi handang haidokiba class 12 ki changyangda science stream ani shuba tarakhibi Kangla Tombi dagi Bim Busnet amadi Sita Busnet ki machanopi Sujata Busnet amadi Tarataruk shuba tarakhiba Sekmai Mayai Lekai dagi Laimayum Ibo amadi Laimayum Ongbi Sanahanbi ki machanopi Laimayum Isanibo ngasi MLA Haikam Dingko na taramna okray Makhoibu taramna opagi thauram aduda MLA gi Sanjen Thongda leiba quarter da pangthoki Paumi singda wangang bada MLA H Dingkona thauram adu haurakliba mahiroi singbu pukning thogatpa amadi tungda lakadaba punsigi singna ba kayada mayong yaba ngamnaba thongna happy bani haina phongdokhi samai kendada matung takpada koigi simba position holder sing ase koigi leiba sata sing ase de pung thogat poina koi angang sing sine su asi message ama adi samai kendra sine da koi samai kendra si education की sector दा कोई note दे हाइबे दुमा मायाम दा कोई message ama ngang sing sina su कोई खोना जमन दु सिदी मायाम दे पीवी रे लोइना ना कोई तुम दा हवल लिबा समाय केन लिबी ngang sing sina कोई माहि मसिन दा थवा याव न होने बि रकान दा हेन पुनिंग चंगबा हेन लक्ष्य लेबा हेन पोजीशन होल्डर मायाम मा पथो पावरेसनु हाइबे सिमसु ai thamjari loina na ai site gi ai ngang sing sire da adi second position holder oina tarba hoyi strata basnet amadi 16 position on tariba hoyi
लाइनिंग सानी देवी दा आगे नमजब खरदंग खुरो खरा कोई पुनिंग थगत पोइना असिगी एफर्बन में सिदे दा खुरो तमजबनी हबसी माय में तमजब पाव की मरक थाना तेन ब्रेक अमा लौजरी Private satellite channel Tom TV Times of Manipur Cable TV service athuba matamda hauziragani lamjingba group ki unit ama oiriba Tom TV cable networking service ki distributor kharasu pamjai hena kupamarol gi damak Nagamapal Brims Road Nityananda Temple manakta laiba lamjingba group ki corporate building natraga aikhoi gi mobile number 8132089758 asida contact tobirau khudong chaba se manghanbiganu Interglobal Colleges, a verdant landscape of 54 acres, over 3,500 students and 500 faculty members. Credibility that comes with over 3,000 placements. One step can make all the difference. We can make a difference. Interglobal Colleges, Chandigarh. Manipur ki ahanba 24/7 cab service oriba lamjingba cab service na miyang seba da leijari apamba service khanbiyu economic rate rupees 15 per kilometer standard rate rupees 25 per kilometer luxury rate rupees 55 per kilometer with base fare of rupees 40 Manipur ki district singi maru oina Senapati Ukhrul Churchanpur Kakching More Chandela chingba sing Chananabagisu ataba mamalda book tawbiba yaragani Manipur gi mapan gi lamsing haibadi Guwahati Shillong Dimapur Silchar na chingba sing chananabagisu book tawbiyu loinana luhongba amadi atopa thabak thorom gi damakta su akhanaba discount pizari hena kupamarol gi damak contact tawbiyu aikhoi gi contact number 1800102795 natraga 8794613154 akhoi gi website www.lamjingbacaf.com Nauka Hearing Aid Center Kumja lising ama chawpan marifom doi ki hona chai kuntra manga hena Notice India ahan hearing aid clinic mo ine lerek laba Nauka gi Infal Center ma hangjare TV am di phone gi konjel loinana nil khongum fum na ta ngam da gi awaba mayok na di bana al koding mag wabi rogano Nauka Hearing Aid Clinic ngasi makleng sin direktuna completely invisible water resistant amadi rechargeable oida digital hearing aid hapiu ta ngam gi pangal wala badong gi khangna chana ba single power si tambio ai khoi gi leifam di Nagamapal Main Road Phogoi Sangmam Laikai near Community Hall mobile number na 6000954159 प्रधानमंत्री कौशल विकास योजना PMKVY की मखादा टेलरिंग एम्ब्रॉयडरी हैंडलूम वीविंग डाइंग वापिंग टेक्सटाइल डिजाइनर सिंह फ्री ट्रेनिंग पांगथुक सगदौरी ट्रेनिंग सिंह याविंग बसिंगना KB Philanthropy 5 की वेबसाइट www.kbphilanthropy.org रजिस्टर तौबियु अकोपा मरोल की दमक कॉल तौबियु 038524274112 नत्रगा 8118936684 नत्रगा 8794276615
Manipur University the affiliate tauba South Asian Institute of Rural and Agricultural Management Langzing Achoba Imphal West ki admission tauzari course sing adudi BSc Agriculture, BSc Horticulture, Bachelor of Business Administration, BBA Nupa amasung nupi ki hostel gi khudong chaba leijari akaknaba seat kharatani akupa marol gidamak www.sairam.org.in natraga phone number 7641929924 natraga 8258801014 natraga 9612812346 ta contact tabiu. Admission is going on. Saraswati Institute of Management and Paramedical Science Pangai, opposite to 6 IRB MPTC Pangai, Pangai Road, Imphal, Manipur. Note iski oina ihan hana Saraswati Institute of Management and Paramedical Science Pangai na BSc Forensic Science course Manipur da hangle. Mapalam da chatrabasu hayengma college cha lakpituna admission to bihoro akakna basitli. Hello. Hello. Pakhong ama chalake. Chalu ne. Chahi amagi plan tauge haradi. Oh, phau pambi thabiyo. Okay. Chahi taragi plan tauge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tobugi awaba lehendaba. School du da dum changne na coaching to honba. Mama paga cha manana warak watembi ba. Gym, aerobic, dance, football, thangta. Mamang da 12 exam ki topper su putokraba. Khwaidagi chawba, nanba, khwaidagi phaba school. Last ba khong. Kari school no. Slopeland Public School Khongjom chumabra. Chumme. Yam khangi ko. Yes, only Slopeland Public School Khongjom. Vigyo Institute of Management and Information Technology affiliated to Manipur University, Kanchipur. BBA amadi BCA gi oina chahi ahumgi dual certification courses 2019-20 gi damak admission hauzare. Coursing asi tambada DCA, Triple CA amadi Tally gi short term course ama lemna tambagi khudong chabasu pisari. BBA amadi BCA gi oina lakliba July thadagi class hauzaragani. Adai khudong chabasingdi state of art infrastructure, well-furnished and equipped classrooms, qualified and well-experienced faculties, visiting faculty from industry and academia, placement cell, computer lab with internet facilities, library, canteen, conference hall and playground. Agak naba seat masingni amadi hostel gi facility su bizari. Prospectors amadi form gidamak lengsin birau Vimit Sangai Prau FCI Road opposite MSPDCL office Imphal West. Akupa marol gidama contact tawbirau 700-561-3687 natraga 700-5845-205. Ekoigi website www.vimitimphal.com. Email vimitimphal@gmail.com. Break matung da taram nong chari. Ngasi Jiribam ki Lakhipur da leiba ICT campus da Music and Cultural Foundation JMACF amadi Achievement of Rising Maiden ARM na senduna ngasi taramapan lakshuba Arambam Somarendro Laikhidrabagi Ningsing Thauramga Mari Lainana Laibak Ningba Isai Changdamnaba ma pangthokre. Thauram aduda Chief Guest Oikhiba Jiribam Municipal Council gi Vice Chairman S. Wangoi Sanana ngasigi mirona mama leibakidamang thawaina pontha pikraba athauba thobising amadi makoina khalamba wakhalon adu ngasigi haurakliba mirona kauthokpa leitana ipa ipugi thongna lingzen adu lehognabagi pandamda thauram asi pangthokpani haikhi. Sandian thing man thaw na takti ngan na thalo kinana school dagi lakadawa angang singje lakada sila ai thawai da sungai to ra di pawi adubu la iba satra khra se sina adum mapung pha na pangthok kana na sigi program se apung pha ba oir sunoi na ai na isol mapung da kurum jaga ai na tang sila
Manipurda leiriba lai sing asi umang lai hairaga khangnei adubu lai haraubadi lai khara khaktani lai haraubada lai bola loina thanai adubu moirang ibudau thangjingdi lai bola thanade tangkhul sanade hiramasada ukalna karigumba chingnaba leirabadi adugi matangda laklaga khangningliba adugi matangda maibaga tanaraga khangbiyu madudi natana nakal namata yenglaga wangang binu haina maibaloisangi maiba hanba oiriba Maibram Modu Chandrana ngasi ibudau thangjing phamnaiba chairap loisang maiba loisang amadi thangjing seba mandalna ibudau thangjing moirang leikol manungda pangthokiba paumisinga unaba amada phongdokhrei Laija aphabada hauraga laija aphabada loiba maramadona khoi arepa laijade labdi singeri se sikarino maiba sine karino aiko the discussion tawraka na tanarga adu karino do khangbiyoba natta bida heta nakalam dei tawrega ta haja soi mani madang sane blaja ma sane ngamda harau ba asi mai ho rol degi sana do laklaba kanglon da harau jabani ukal tholok ngai degi lai gi kanglon chumna lepak miang gi ga loinana ibodo thanging asi phawwa asoi angam yaudana harau duna lakli Paumi singa unabadu da saruk yakiba mai baloisangi yuren hanba oriba wai rajena phongdorakpada ibudau thangjing moirang harauba asida nomaijing ama ahanba natraga aroibada yaudaba yade lai harauba sangba tenbasi kumkumgi matung illi laija afabadagi hauraga laija afabada loisinba maram aduna ibudau thangjing moirang haraubada arepa matam leite aduna maihauroldagi liklam asi kaidana chatharakpani haiki Haukiba Mekunda Arunachal Pradesh ki MLA amagi yumda chingnaningai oiba mawongda sina fangkiba chahi taranithoi khakta ngairibi nupi machagi asibakchang National Commission for Protection of Child Rights na khanghalakpagi matong ina Assamgi Langkhimpur da leiba Dolahat Tea Estate ki mongfamdagi amok lokthokhrei NCPRC na June 3 ta yathang amat thoktuna nupi macha adugi asibakchang adu numit 18 gi Nigi matungda amok lokthok na bakhangalakpani misi adugi matangda Naharlagun Police Station da CRPC Section 174 gi makhada case sama file tawrakpadagi khongthang asi lokhalakpani me kunmathoi da postmortem tawduna nupi macha adu fumkhre haiba me kunhumdoi da paumi singda yaungnarakpadagi NCPRC amadi Assam Commission for the Protection of Child Rights ki kangbu ama nupi macha adu fumkhiba mafamda chatuna yengsinki kangbu aduna police na thizinba aduda mawong maril tadaba yawba thengnarakpadagi yathang adu pikhibani yumgi thabak subi nupi macha adu Itanagar dagi karakpa Janata Dal United ki MLA Techi Kasogi Naharlagun gi Barung Basida leiba yumda mekun da thauri yanduna leirambani ngasi ayuk phongkiba pauche singda kari maruba pau yaukibage habdu mayam puna miyeng taminasi Lamjingba Times Myanmar gi delegate sing thunglakhrei North East Myanmar gi North West ka samnagadaba project khanaragani Ramrei Thodok Lengak na haikibagi matung ina thabak amata paikhatlaktre Simdhar Jamek Yai TV local loksinaba hotnaba lo thugaibani Manipurda leiriba kabui singna liraba chanabi sing ngaktuna thamle malangmai kabui Sorada Brazza tabada angang ani yauna mioi mari sokle Sangai Express Kongba Turelgi akhanaba thorang lokhatkani RK Ranjan Ram Madhav yauna Myanmar gi delegate sing okre Ram Madhav Ajoy Zamwal apamba sing khanglaga hankre India Myanmar Conference ARKB Jetka AAI ga wakhanagadauri Pokna form tang kunma thoida ministry reshuffle tawraba yai awang nongpok miyam gi damak thabak tawkhigani amasong atai state sing dasu NPP gi best sandokani sangma pochai gi mamal hanthana thorang udri MPDF School fagat han simi san kadaino taudai jang school khunja singna principal ama haplaga angang sing lairik tambi hauri Asokpadi laikhidre thomlamba angauba machugi Scorpio di thiba khangdana leiri Huyan Landpau MLA Minister Singhi Wakatarba Tungda Ram Madhav Delhi da hankhrei Minister reshuffle tawbagi wafam June 10 gi manungda laikhai taragani
RTI gi wahang singi paukhum pidabagi High Court ki YL School Education gi SP Iona lupa lising kun manga applicanta pinana bakhangan kre Tengnopal District ki khul ahumda primary school amata leitabagi mayokta High Court da BIL file tawraklei Afaba mahairoi sing taramna oktuna pungning thogat kre Samiti gi lupa Fudong ba thoramda sahitya gi mana sing lanthokre Myanmar gi delegate sing taramna okre Naharol gi thodang Manipur da study tour lakhiba Bihar gi MLA singna Indo-Myanmar border town da local gi nupi masa singa sex dance atharamle Hi laksan bagi thodok tuna jingmi tami gi marakta hena nungsina halei gai khangam Miyam gi hingpham oiriba lofam manghanaba honabagi thawong condemn tawi YFPH Manipur gi ngamkhai kansi hairabadi lamdam asida khundaminariba furup sing nungsi sanana laiminaba changi Devan Sana laibak Biren amasung Biswajit ki wathok Dilina Wail Gadauri Biren Biswajit natana atai minister sing from thadok halaba yai Congress MLA nipan minister piroi dauri Bihar gi MLA ga loinarakpa miyoi kharana nupi macha singda mit naba thawong chatharamlei Ising mayeng takhibadagi irol nungda chahi ani hena lairuraba Ramrei khulgi charge mayek sengna uba fanglei Manipur laingak na pikhiba thajaba thabak oina uba fangdure village safe Ijel Express Parliament mifam matungda Biren Ministry reshuffle tawraba yari BJP na lusingba State Coalition Government ki lusingba sinbagi wafam leite Ram Madhav Imphal da pangthokadaba India Myanmar Conference yaunabagi damak Myanmar gi delegate tarahumdoi more da thunglare YTV local loksin ki bahaibasi Fediland and Wetland Act khongaunabani Youth Forum MPCC ki president Gai Khangam na luchingduna Ramrei gi khunja singda life jacket yanthokre tamthina furaga hat kibane JSC Aroibada maruba pau amuka na pizari Muhammad Abdul Halim mihata chenaba sing lenga ngasi pauba phaba ngamdabagi mayokta JSC na thasi hi taramathoi digi Imphal ukhul lambi paringda pung kunmari ki ban kaukre Amadi Myanmar Megway region ki chief minister na luchingba timna Sky Hospital yengbada apenba pokre ana layengda ehenba mateng pangnaba haizaramlei Hauziki oinadi Manipuri pau mata asaloizare meng tabiri basungbo amukana khurumjari